Educational Guide Center (EGC) Thobal Moijing Sinduna Chahi Khudingi Pangthokpa Talent Hunt amadi Talent Search kumsi chahi asigi oina su ngasi Moijing High School da pangthokre. Talent Hunt amadi Talent Search aduga mari lainana EGC Thobal Moijing ki President MM Abdul Razak na hai hauziki matam asi lairik haiba khaktana yaraktre asuki mati competitive oire maram asina tungi yumbiran oirakadoriba mahairoi singbu mayol chumbi hauba mathau tarakle makhogi hidden talent singbu khangdoktuna mating leiba mahairoi amamam oihanna damak tangai fadaba leire makhoi bu leibak asida leiriba UPSC MPSC amadi tongan ba level gi competitive examination singda thauna fana thingnaba ngamnana ba asigumba talent han asisu mathau tai haiba pandamda sinbani maram asina mahairoi singi apokpi singna su EGC na mahairoi singi damak ta lokhalakpa khungthang singda sagot piduna center asina thamliba pandam asi phanghanbada mateng pangbiyo haiki panbayai ngasigi talent hunt aduda class 3 dagi 8 fawbagi mahairoi chom henbana category ani thokna khaidok laga mithoi mihen tanakhi akadaba kona thengna kadaba kaya do masina grassroots tegi hauhuragadi aikoina toba level da hayeng aigi isa singduna aigi inau singaduna mahai masing yamna phajana tama abagi matungda hayeng achoba competitive examination da UPSC da MPSC da aduga aikoigi achoba kaino mai pak pama purakpa ngamna bagi masi foundation ni haina aikoina guardian singna lawpham thoi adu masidagi makoi da kidaba talent ma makoi mathau na ma hai singba ma semgat na bagi adugumba is makalam EGC Operation Saad Bhavana ki makhada Indian Army ki Red Seal Division na Wushu Championship Season 2 Bishnupur District ki Kumbi College ta pangthok lagani hairi Championship asi mathang tha September ki tang ani dei September 3 fawba pangthokani hairi Indian Army amadi akoibada leiriba miyam ga afaba mari sagana pagidamak Wushu Championship asi sinbani miyam nasu yengba lakpiyu haina Red Seal Division na pause lakli African Swine Fever ASF Nagaland gi Kohima District ki Thizama Village da nabamioi thengnarakre local authorities singna lokhot pa yaba section thorang pum namak lokhot pa haukre Kohima gi Deputy Commissioner Kumar Ramnikant na Thazima Village ki kilometer amagi akoi beda mi tholakpa amadi changba athingba thamkre masigi matakta infected area dagi kilometer 10 gi radius ku surveillance zone haina lauthokre infected area dagi op puthorakpa natraga pusin badasu athingba thamkre nakal amaromda Mizoram dasu haukiba February thadagi haujik fawbada ok lising taraga supna yankai sikiba amadi lising tara nipan ga chom hena hato khibagi thongdok lekhibana mipai ningai oiri leina asina longmi singda lupa koti kulumdoi dagi kunga manga fawba mangta khankhre hairi Oza Huidrom Prem Kumar Darjeeling da pangthokadaba West Bengal State Thangta Championship 2024 da technical support piruna bagidamak ngarang Imphal thadokre Darjeeling District Thangta Association na Bengal Thangta Association gi lamjing makhada ngasi amadi hayeng numinini chupna Darjeeling West Bengal da pangthokadoriba West Bengal State Thangta Championship 2024 da technical support piruna ba Thangta Federation of India Technical ki Chairman Huidrom Prem Kumar ngarang nungthil Imphal thadokhibani haiba State Thangta Championship asida South Asia Nepal, Bhutan, Bangladesh, amadi Sikkim State ki representative sing su saruk yagani amadi Thangta Sports ki technical training su tambigani. Nongmagi khongchata Imphal da thunglakhiba KFNPD gi MOS Nimbuben Jayanti Bhai Bishnupur da ngarang laktuna project sing yingsinkhre Minister asina Imphal gi airport ta hek thunglaba matungda mafam aduda Manipur lenga ki KFNPD gi Minister L Susindro amadi department asigi makok thongba official kayana mahakotaram okhi mafam aduda gi Loktak Pat tamna chatuna Manipur gi governor ga loinena chaklen chaminakhi Minister asina Loktak Inland Waterway gi complex ta thunglakhiba ga loinena mahakpu Moirang Kendra gi MLA amadi atai district administration gi makok thongba official kayana harau tayam okhi chaklen chaba loiraba matungda Bishnupur district ki manung chanba Naran Saina maning laikai gi Pukri Khubala gi Health and Wellness Center Ningthokongda leiba Handloom Cluster Site amadi Upokpi amadi Potsangbamda MPAY gi yum anishu hakthingnana yengsilamkhi masiga loinena district asida paikhatpa Central Sponsor Scheme amadi project sing review meeting amasu mini secretariat ta leiba DC office ki conference hall da pangthokhi Minister asina district asidagi halaklaba matungda numidang wairam Chief Minister Nongthongbam Birenga unaduna wakaya khanakhi मणिपुर की समृद्धि के लिए अवसर पैदा करने पर केंद्रित है। मैं प्रधानमंत्री जी के एक मजबूत और समृद्ध उत्तर पूर्व के दृष्टिकोण को फिर से दोहराना चाहती हूँ, जिसके लिए हम सब
मिलके काम करना है और सरकार की योजना का अधिकतम लाभ उठाना होगा। मणिपुर की स्थिति पर केंद्र सरकार गंभीर है और शांति बहाल करने के लिए सभी आवश्यक कदम हमारी सरकार उठा रही है। इचाउना मरम ओइरगा अवाब तारिबा सोसाइटी अमदी मेंबर सिंगी येंगदुना मणिपुर एपेक्स हैंडलूम वीवर्स एंड हैंडीक्राफ्ट्स आर्टिसंस कोऑपरेटिव सोसाइटी लिमिटेड आवास की वीडियो खनबगी इलेक्शन अदु पांगथोक पिगनु हाइरबसु नमफुदा पांगथोकदुना वीडियो सिंखनखिबा अदु चटनाबा यारोय हाइना इलेक्शन असिबु पांगथोक पिगनु हाइना थिंखिबा कैंडिडेट 15 गी मनुंगदा कैंडिडेट निपान अमदी मखोयगा चटमिनरिबा सोसाइटी सिंगी मेंबर सिंगना ngarangdagi hawraga numit 15 ni chupna pauna bazar da एपेक्स हैंडलूम असigi शोरूम रो मेटेरियल रूम सिंग सोलोन सिंख्रे ngarang changsin khiba khongjang adugi matangda wangang laduna आवास की वीडियो कैंडिडेट ओइखिबी आरके अंजलिना हाई वीडियो खन्नबगी इलेक्शन नोटिफिकेशन असि चाहिए सिगी जुन कुनगा तारेता थोखिबनी अदुबु इचाउना मरम ओइरगा लेंगा की माइकैदगी फाउबा जनरल हॉलिडे लाउथोकपना मरम ओइरगा इलेक्शन असिदा सरुक यागा दौरबसिंगी अवाब खंगदुना इलेक्शन असि पांगथोकपिगनु हाइना कैंडिडेट 15 लेबगी मनुंगदा कैंडिडेट निपानना मरी लेनबा रजिस्ट्रार अमदी अथॉरिटी दा तक्सिनखिबनी मसी फाउबदा नमफु साफु तौबिदुना वीडियो सिंग खनख्रे अदुबु मेंबर सिंगी अवाब खलगा कैंडिडेट निपान पुखलखिबा वाफम अदुकी पाउखमदी ngasi फाउबा पिरकप लैथ्री लोइना सुती नुमिता इलेक्शन पांगथोकपा यारोय हाइना सोसाइटी की रजिस्ट्रार वेलेंटिना की मथकतसु अइबे चेरोल पिसिनखिबा लैख्रबनी मरम असिना एपेक्स असिदा लैरिबा चैनरिबसिंग असि अथुबदा लोइसिननबा नुमित 15 नि असि एपेक्स ऑफिस सो लोनसिनबनी हाइखी।